ngasai unified command se sije hujiki oina di thokpa ngamroi aduna akoina satra na hana hajagiba akoigi piba ngamdragadi 24 hours ki monga piba ngamdragadi school college loinamak boycott tauba hasida akoi purak satra mayam gi wafam nan thamjari akoina honorable governor unaba tatru masina honorable governor unaba changju bisi asi koi chamna hek apamai nama lauraga koi chumna unadina changjo buna te koi praja mayam gi inot adai praja mayam gi sentiment oi pura chatlakanda koi taraga mathoi satra tara aduga isamak asa social activist yaurga koi mangonda final stand amadi magi capacity da kari ngambno aibado khangnabagi pandamda koi je changubane ado akhoi changtringai mamangda moi army gi GOC adidi akhoi gi Assam rifle gi myam kauraga man instruction myam prepare le maduna su kitangudi kui gre ado akhoi changba matamda hojik tawriba singsema fully aware oraga lerame having said that akhoi na main akhoi na hairam se marangi memorandum taruk se CC taruk se asi 6C action oina honorable governor ki side tagi loinamak natragasu amakak hana action on thokpa hobiyu because adu oitaragadi akhoi satrana changsin jariba lebak myamna changsin jariba education jisu apoi niyom sumna or mayamna sentiment khangbire or governor na acknowledge to be the have se khamjega haiba kanda hojik lairiba condition myam se apply tawraga governor na su haibirak pase positive response ti agi side tagi di soidana kharani sigi manungda taba phangagani akhoni yam mainly insist on mase point number 5 oiba male Kuki Jogi MLA Tarasi Yauk the Bida. Akogi Nagagi Libiriba MLA, Mategi Libiriba MLA, Matipang Libiriba, Pulap Kauraga. 50 MLA Sigi, final stay Nama, knowing a Karistian Lori Gavisa, Biro, honorable governor Gisai, Tobiro, Luga, Karino, Koi, Housing Manipula, watch a stay Namadi, governor, Adudi, I do Nayana. MLA yang kaise ai kaurakan moi final stand chemli ai khang na ba soida na makino da assurance adumadi honorable governor ki site ki pire aduga khoi ki site ki su koina sengdok char ma se ngarang de ki su rumors myam leiri satra sing sina wana dress laga ahing yarek tana imor bong sangani ma ko masibu political party mayam haidi amaso osunu changa chaga masi political mileage long na ba torok thoram ja asimadi koi taseng na yaning de tawsu tawbirakano any party osunu changbira satrana icham chamna koi thamoi digi tholakpa thamoi digi ifut ona tholaga tawjariba koi intention je sidi mai pan se satrana hesitation toropada mai pak double lay tabani soidana zone ta kise koi mai pak ni haibale aduga koi ki satra sing sina wana tawjariba hesitation jibu politicalize malanba masi kangu kharna thado tawba malan ba thong ju masi yam yaning de ado koi honorable governor de so koi sengdok chara me masi ga kemta koi mari leina de political kenom ta ka mari leina de akoi gi agenda da palliba mayam do lebak mayam gi keno ne koi gi lebak mayam na khanbirak pa intention de koi satra mayam na pigri se ha ba koi mongon da final stand amadi amaina pizar me duga soidana maki ngasi gi meeting sidi ma line su laude icham cham na appointment la ga una bane na suma khande ngasi ji lebak mayam gi representative or ga koi 13 na madugi responsibility purga changum na soidana maki magi capacity da tawba ya ba goi dudi ma tawke duga adum magi tongan ba social media sing da su positive response ma thuna lagani haibagi mangon dagi Twitter ki handle dagi ni khangde Facebook handle dagi ni mangon ki soidana adum magi assurance dumaga hayen khabar da su dum ma phajana magi site dagi su magi jero dagi su akoina pukholiba ngasai akoina pukholiba memorandum taruk sidai sida akoina government governor na hana moina khana ga lera mase unify command se CM da piba sineba CM da piba se unify command se hana moina khana ga lera me khana ba lera mi pochi dai sida akoina 24 hours buki manung da piba ngam gadra na question ma tawne ba governor na hoi ngamgani haibane ba ngamgani haibida gidi akoi se ngarang se ngamgani haibide akoi sidal adum leijage aduga akoi gi haiba demand je PBU fulfill to biu haibane ba ado ngasi gi 24 hours hele akoi governor unabala unaraga haibi ra ise governor na hajara ise siri ngasai gi akoi gi ma ngasai gi unified command se sije hujiki oina di thokpa ngamroi aduna akoina satrana hana hajagiba akoigi piba ngamdragadi 24 hours buki monga piba ngamdragadi school college loinamak boycott tauba hasida akoi purak satra mayam gi wafam nan thamjari sugi matang ni ka hege akoina big memorandum de sugi matang okay mingo da mingo galo na khata ba next step karama khongkang thangjang gadage haibase akoi sat
pulak laukhatminagani. Ming do lo. Ming do lo. Ado makata mo community pair. Wangkhaira competition je kari oirino. CGM College of Science. Ngamuroi direct mak haijabadi natte. Ado community pair party no ngasi pung ani thai dana ado tha thang ngasi phang da ju ngasi ding ngamur haibina kam matam da akoi ye papi ba ngamur ha photo issue. Atuba matamda hai adu karama deadline thadabanina. Koina karama matamda pigadana within 1 year pigadara. Lam samanga 1 month pigadara 1 day pigadara.